Mamang sahi December 10 satkiba Mayolgi lamsang khongchat ngasi numidang Malo Mega High School da hing yare kaneng Manipur da hoksik oiriba phibam asida anauba langon amagidamak mapau puraduna Kangladagi mamang sahi gi December thage 10 lamthaduna tampaki district singda numit kunga mathoini chumna satkadaba Mayolgi lamsang khongchat ngasi Bisnupur district ki laimapok pamayai lekai ge Lasal ground da thungkhre Mafam aduda sakle nama saminabaga loinana miyam mikap thoknaba amade wakhal taminanaba mifam ama pangthokhe miyamgi mifam adu loiraba matung ngasi nungthel khongset adu makha tana Imphal West district ke malom tuliyaima ibudau pakhang balai bungtamna chatpa haukhre khongset loising aduna mafam aduda thunglaba matungda miyamgi oiba mifam ama pangthoklaba matung Malo Mega High School da hing yare kaneng athauba lamyanbagi aroiba mathau mangam pangthokkhre handaku ke militant singna bom kapsinduna Attack sathak pada laikhidraba Imphal East ki andro kendra gi manung sanba tumu khongdage singa kham lamyan bagi thawai yauddraba haksang Jenims Hospital dagi lauduna aroiba mathau mangam pangthokkhre athauba lamyan ba Elias Tom bagi thawai yauddraba haksang adu masing yamlaba miyamna ahan boina mahakna khulngak bagi thabak tawramba Imphal East ke sabung khokta puraktuna mafam aduda miyamna laikhidrabagi mafamda hailai katuna mapung phaba ikai khumnaba utkhe Masigi matungda athauba sigi pongnafam lamdam tumukhong Moirangpurel da puduna aroiba mathau mangam pangthokkhre athauba sigi thawai yauddraba haksang asi ngasi masing yamlaba lamlong sombung lamlai nongada sabungkhok chingnungkhok nongre oksu Moirangpurel amasung tumukhong fauduna lakpagi lambida miyamna athauba sigi mafamda mapung phaba ikai khumnaba utkhe